ngasisu mayamgidamakkta asengba thokhiba crime story ama puduna laksari wari asi taminaduna khangminasi thodok asigi horakpa nimit asi December gi tang 12 2021 gi ayu anganmada Maharashtra gi Matharam Hill Station mathakta lodge mayam ama lay lodge amagi manungda thabak tawba ketan gouba manager amana makoigi lodge aduda leiriba mi mayam adugi breakfast ready tawrambani ngahek leiraba matungda lodge aduda hariba mi mayam adu laktuna magi breakfast tawnarami kana na breakfast tawnakre aduga kana wali haiduna list aduda check tawbani mahakna breakfast tawkraba miyoising adu lista tick tawramani adubu list aduda haujikshu miyoi ani lakataba walami adubu hariba asi ketangi mafamdadi anauba nate Matharam Hill Station asida numit nuti khudingi yamlaba miyoi kaya koiba lai athengba phawba lainai aduna thengna hawatpasu adum yauribani maram asina miyoi ani waliba adusu tumba hawatriba oiramgani khalamki asumna miyoi anigi breakfast adu thaijinduna thamlami aduga masu breakfast tawduna atai atopa thabak makha tawba horami mayamasu hena khanglamlagani adudi aikoi India gi oina lodge amada haibadi hotel amada leiba matamda makoigi check out tawbagi timing asi pung 12 oiribani pung 12 da check out tawraga atopa mi amamuk check in tawgadoribani adubu hojik pung 12 helaba phawba miyoi ani adu check out tawnabagi hojik phawba thoraktribani ketanna ngahek ngairaba matung thorok mandaba aduda mana hojikti room aduda chatuna thong thinduna hangnaba hairamani adubu ketanna kouba adu kananasu tarongkhide amuka ketanna thong thinduna hangnaba hairami matam adudasu manungdagi kana amatana tarongkhide ketanna lodge aduda thabak tawminaba atopa staff amada hanglami masigi roomda leiba guest ani adugi matangda adubu atopa staff nasu karisu khanglamde hairiba guest ani adu hawatuna chaikrabara adubu thongdi londuna leiribani maram achina makhoina hawgatriba oiramgani hainarami hairiba room achida amjak sheikh amadi Rubina Begumgi mingda room adu ngarang laklaga check in tawgibani adubu makhoina check in tawkhrabagi matungda makhoi ani adubu leiriba hotel adugi staff singna makhoina mapanda chatkiba natragana manungda changlakpa kana amatana uramdabagi makhoi staff mayamna tanaduna makhoigi reception da chatuna master key lawrambani master key hariba asi makhoigi hotel aduda leiriba room khudingmak hariba key asina loina hangba yabani asumna master key puraktuna thong hangduna yengubada manungda miyoi kana amata leiramdabani ketanna pakhatuna phamung manakta changsinduna phir kambor adu chingthoktuna yenglami hairiba mafam asi chingthaksu oibanina kharasu inglami adubu phamungi phayupsing chingthoktuna yengbadasu kana amata leiramdabani adubu makoina check out tawrabadi makoida hairomgadabani makoina leibagi bilsu piramaga chatkadabani adugi matungda room adubu atopa guest ki damak amuk ready tawgadoribani ketanna wakhal tawduna kadaida chatlamgadage haina room adudagi thorke tawbada room adugi bathroom adu thong khara hangduna leiba urami ketanna amuktangdi bathroom aduda check tawge haiduna changlobani ketanna bathroom ki thong adu hanglubada yamna hauna laroklami ketan gi makhon tabada aduaida leramba mi khuding loina changchinarami ketanna bathroom ki thong adu hangduna yengubada bathroom adugi manungda kok yaudraba hakchang ama lerambani bathroom adusu i ngakta ngairami mafam aduda kakthalaba hakchang khaktani leramliba kokti leramkhide aduga hakchang adugi uncha kharasu thangna linthatlamki mafam aduda ketanna laubadagi yamnaba miyoi sing changlaktuna yenglambani aduga miyoi amana polista phone tawduna hairami ngihak leraba matung mafam aduda police laktuna yengsilami polisna bathroom gi thong adu hangduna changsinduna yengubada bathroom aduda kok yaudraba hakchang leramba adu nupi amagi hakchangni haiba khangmangamlomki adubu hariba nupi amagi hakchang achi mangonda phirol amata selamdaba asini thodok adu polisna ubada hotel adugi staff ta hanglami room asida karanba miyoi laktuna leigibano
Kutakta staff amana registrar puduna lai aduga registrar aduda yengobada room asida leramliba mioi adudi nupagi mingna Amjak Sheikh aduga nupigi mingna Rubina Begum irami makoi anina ngarang laktuna hotel asida check-in tawgibani adubu makoina check-in tawbagi matungdagi makoi ani asibu mioi amatana uramkide ngasi check out tawgadabagi matam oiraba phawba karichu haraktaba breakfast su tawba thoraktaba asida aikoina changduna yengobani maduda leiramliba maongsini Police na makoigi ID ni rami ID asi hotel amada laiba matamda laigedoriba guest adugi ID changlibani laigedoriba mioi asi kanano haina khangduknabagi damak adubo ketanda makoi aniki ID adu leiramkide hariba asi yamna angakpa amani mioi ama hektana ID yaudраbasu makoigi ming laifam hairaga hotel asida laiba yarami Madu haibada police na keten amadi hotel gi mioi singbo saurami hotel ama chalairaga madugi norms ana chataba adubu police su haiba thodok asina luba ama oibanina thodok asida oina onchilamki siriba nupi asi kanano aduga maga lakminakiba amjak sek haiba adubu khangdoknaba police na CCTV footage yengnaba hairami adudasu hariba hotel asida CCTV camera su hablamdaba asini Hariba hotel asi yamna angakpa ama oirami guest ki ID laudaba aduga CCTV camera thamramdaba asini makhatana police na maduda nainaraga leiba yadabanina makoiga thangnana leiba hotel ki CCTV footage check tawrami matam aduda footage kara phangmangam khirami Hojikti police ki mafamda hariba mioising asi khangdokpa ngamlagani khalami adubu makoi anina marks loina haplamba asina police da awaba ma oirami matam asi 2021 gi thodokni aduga matam aduda coronavirus na maram oiraga marks upa asi tangaimak pharamdabani maram asina mioi ani asi khangdokpada waramki police na adwai gi akoibada leiba mafamsingda missing report ikhalamba leibra haina check toromi karigumba missing report adu phanglabadi police na thidokpada araiba oigedoribani adubu madudasu missing report ikhalamba leiramkhide police na asiba hakchang adubu lokhatuna postmortem tawnaba tharami doctor nasu hariba misi asi yamna minungsi leitaba mihat amani nupi asi ko kaktalaba matungda nupi asigi pambom swaida tetu ama lerami adubu hariba tetu asi udanaba magi unsa skin adubu thangna lenthatlambani mahak asibu hatliba mioi asi hanadagi pre plan tawraga hatkeba thodok amani nupi asi kanano haina khangdokpa ngamdragadi mihatpa asisu police na phaba ngamloi tawribani Hojik police na suspect oiriba asi nupi asiga lakminaba Amjak Sheikh asidani adubu Amjak Sheikh amadi Rubina Begum asisu makoigi sajinnaba ming oiramgani makoina hotel check-in tawbada makoigi ID su piramdaba asina hotel asida changlakpa oiramgani aduna makoigi maming asisu atopa maming ama hekta haijinba oiramgani asumna police na hotel asigi akoibada thiba horami mioi asina nupi asibu halba matung magi kok asi puduna chatkibani maram asina kok asi yamna lapna puduna chalamoi kok adu khak puba matamdasu I taramgani aduga magi wakhaldasu mina uhigadra haibagi jingnaba pakhatpasu phawramgani police na mafam adwaigi akoibada koithi thiba horami matam aduda police na ching adugi uthakta yong mayam ama tongduna leiba adu urami aduga yongna mafam adugi lam koiba lakpa mioi singdagi bag munba mobile phone munba aduga posak ama hekta laktuna chenma tawribani makhoibu chanaba achawot pidrabadi hariba asi police ki wakhaldasu khalamki nupa asina kakthalaba kok adubo puduna chalingaida yongna laktuna pugibasu oiramba yai maram asina yongna laklaga puduna chatkraba matung makhoigi punpham amalei hariba mafam asi chingthakki umangumba amadani police na mafam adu yauduna atopa amotpasu mayam ama leiba adu amamamtang oina lawthoktuna yenglami adubu police tasu thidokpa matamda awaba kaya amadi oirami makoina kok adu khak thibada natana Amjak Sheikh amadi Rubina Begum gi oiba yaba posaksing phanglabadi makoina khara makhaidi case asida mateng oigadoribani case asigi lead tawriba sanjegi mamangda puduna laklami haiba pot khara asi
ꯑꯩꯈꯣꯏꯅꯁꯨ ꯆꯤꯡꯅꯕ ꯈꯔ ꯂꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯤꯔꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯄꯣꯠ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯁꯔꯅ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯆꯤꯡꯅꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯁꯟꯖꯦꯅꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯕꯦꯒ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯁꯟꯖꯦꯅ ꯃꯊꯪ ꯕꯦꯒꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯇꯣꯞꯄ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯌꯥꯝꯕꯅ ꯁꯟꯖꯦꯗꯁꯨ ꯈꯟꯐꯝ ꯈꯪꯂꯝꯗꯦ ꯁꯟꯖꯦꯅ ꯉꯥꯏꯍꯥꯛ ꯍꯧꯒꯠꯇꯨꯅ ꯆꯨꯔꯨꯞ ꯊꯛꯂꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯟꯖꯦꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯍꯧꯖꯤꯛ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯕꯦꯒ ꯑꯃ ꯊꯦꯡꯅꯈꯤꯕꯅꯤ ꯕꯦꯒ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯆꯨꯔꯨꯞ ꯑꯗꯨꯕꯨ ꯂꯪꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯗꯨ ꯑꯃꯨꯛꯀ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯁꯤꯗ ꯀꯔꯤꯁꯨ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛꯇꯤ ꯐꯪꯂꯝꯗꯦ ꯅꯨꯄꯤꯒꯤ ꯑꯥꯏꯇꯦꯝ ꯈꯔ ꯌꯥꯎꯔꯝꯃꯤ ꯂꯤꯞꯁꯇꯤꯛ ꯑꯥꯏꯕ꯭ꯔꯥꯎꯟ ꯃꯦꯗꯤꯀꯦꯜ ꯄꯦꯛ ꯑꯃ ꯌꯥꯎꯔꯝꯃꯤ ꯁꯟꯖꯦꯅ ꯃꯦꯗꯤꯀꯦꯜ ꯕꯦꯒ ꯑꯗꯨ ꯌꯦꯡꯉꯨꯕꯗ ꯍꯤꯗꯥꯛ ꯈꯔ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯗꯨ ꯁꯟꯖꯦꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯝꯗꯦ ꯑꯗꯨꯒ ꯕꯦꯒ ꯑꯗꯨꯗ ꯐꯥꯔꯃꯥꯁꯤꯁꯀꯤ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯔꯝꯃꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯒꯣꯔꯦꯒꯥꯎꯟꯒꯤ ꯐꯥꯔꯃꯥꯁꯤ ꯑꯃꯒꯤ ꯑꯦꯗ꯭ꯔꯦꯁꯅꯤ ꯃꯗꯨ ꯎꯕꯗ ꯈꯨꯗꯛꯇ ꯃꯙꯦꯔꯥꯝ ꯄꯨꯂꯤꯁꯅ ꯒꯣꯔꯦꯒꯥꯎꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯟꯗꯛ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯆꯍꯤ 15ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯏꯈꯠꯂꯛꯄ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯒꯣꯔꯦꯒꯥꯎꯟꯒꯤ ꯄꯨꯂꯤꯁꯅ ꯔꯦꯀꯣꯔꯗ ꯌꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯙꯦꯔꯥꯝ ꯄꯨꯂꯤꯁꯇ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗ ꯆꯍꯤ 15ꯒꯤ ꯅꯨꯄꯤ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯄꯗꯒꯤ FIR ꯏꯈꯠꯇꯨꯅ ꯊꯤꯕ ꯍꯧꯔꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯔꯨꯕꯤꯅꯥ ꯕꯦꯒꯝ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯏꯈꯠꯂꯝꯕ ꯃꯃꯤꯡꯗꯤ ꯄꯨꯅꯝ ꯄꯥꯜꯅꯤ ꯑꯗꯨꯒ ꯃꯙꯦꯔꯥꯝ ꯄꯨꯂꯤꯁꯅ ꯍꯪꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯥꯟꯗ꯭ꯔꯤꯕ ꯂꯩꯁꯥꯕꯤꯔꯥ ꯑꯗꯨꯗ ꯒꯣꯔꯦꯒꯥꯎꯟꯒꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯍꯥꯏꯔꯝꯕꯗ ꯅꯨꯄꯤ ꯑꯁꯤ ꯍꯟꯗꯛ 2021ꯗ ꯂꯨꯍꯣꯡꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯁꯟꯖꯦꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯔꯨꯕꯤꯅꯥ ꯕꯦꯒꯝ ꯑꯁꯤ ꯅꯠꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯄꯨꯅꯝꯒꯤ ꯃꯄꯨꯔꯣꯏꯕꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯒꯅꯤ ꯈꯜꯂꯝꯈꯤ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯁꯦꯝꯗꯨꯅ ꯄꯜꯕꯦꯜꯒꯤ ꯈꯥꯟꯗꯥ ꯀꯣꯂꯣꯅꯤꯗ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯅꯝꯒꯤ ꯃꯄꯨꯔꯣꯏꯕ ꯔꯥꯝ ꯂꯩꯕꯅꯤ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯝꯃꯤ ꯄꯨꯅꯝꯒꯤ ꯅꯨꯄꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯗ ꯄꯨꯂꯤꯁ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯗꯦ ꯑꯗꯨꯒ ꯍꯪꯂꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯐꯪꯂꯕ꯭ꯔꯥ ꯃꯙꯦꯔꯥꯝ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯝꯃꯤ ꯅꯪꯒꯤ ꯅꯨꯄꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯪꯒꯤ ꯅꯨꯄꯤ ꯃꯥꯡꯕ ꯃꯇꯝꯗ ꯅꯪꯅ ꯔꯤꯄꯣꯔꯠ ꯏꯈꯠꯇꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯔꯤꯄꯣꯔꯠ ꯏꯈꯠꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯗꯅ ꯄꯨꯅꯝꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯡꯈꯤꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯋꯥꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯉꯣꯟꯗꯁꯨ ꯋꯥꯔꯤꯕꯅꯤ ꯍꯥꯏꯔꯝꯈꯤ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯅ CCTV ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯍꯟꯕꯗ ꯄꯨꯅꯝ ꯄꯥꯜꯒꯤ ꯏꯃꯨꯡꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯛꯁ ꯎꯞꯂꯕꯁꯨ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯈꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯅꯝ ꯄꯥꯜꯅꯤ ꯑꯗꯨꯒ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯗꯦ ꯐꯨꯇꯦꯖ ꯑꯗꯨ ꯕ꯭ꯂꯔꯤ ꯈꯔꯁꯨ ꯑꯣꯏꯕ ꯑꯗꯨꯗ ꯅꯠꯇꯅ ꯃꯥꯛꯁ ꯎꯞꯄ ꯑꯗꯨꯅ ꯈꯪꯗꯣꯛꯄꯗ ꯋꯥꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯝꯃꯤ ꯈꯔ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯅꯕ ꯌꯦꯡꯉꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯑꯃꯨꯛꯀ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯐꯖꯅ ꯁꯦꯡꯅꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯀꯔꯤꯒꯤ ꯆꯠꯃꯤꯟꯅꯒꯅꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁꯅ ꯑꯃꯨꯛꯀ ꯄꯨꯅꯝ ꯄꯥꯜꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ CCTV ꯐꯨꯇꯦꯖ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯩꯗꯤ ꯈꯪꯗꯦ ꯑꯁꯤꯗ ꯎꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯐꯨꯇꯦꯖ ꯑꯗꯨꯗ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯇꯧꯕꯕꯨꯗꯤ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯃꯥꯛꯁ ꯍꯥꯞꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯄꯨꯅꯝ ꯄꯥꯜꯅꯤ ꯍꯥꯏꯔꯛꯈꯤꯕ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯨꯂꯤꯁ ꯑꯃꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯥꯀꯟ ꯊꯪꯕ ꯃꯥꯏꯗ ꯃꯩꯅ ꯈꯔ ꯆꯥꯛꯈꯤꯕꯒꯨꯝꯕꯒꯤ ꯃꯃꯤ ꯑꯗꯨ ꯎꯕꯗ ꯁꯟꯖꯦꯗ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯐꯨꯇꯦꯖꯇ ꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯥꯀꯟ ꯊꯪꯕꯒꯤ ꯃꯥꯏꯗ ꯇꯥꯛꯐꯝ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯔꯥꯝꯒꯤ ꯅꯥꯀꯟ ꯊꯪꯕ ꯃꯥꯏꯗꯁꯨ ꯇꯥꯛꯐꯝ ꯑꯃ ꯂꯩ ꯁꯥꯔꯅ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯁꯟꯖꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯦꯡꯉꯨꯕꯗ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯗꯤ ꯍꯣꯇꯦꯜꯗ ꯆꯪꯂꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯔꯥꯝꯅꯤ ꯍꯥꯏꯕ ꯃꯗꯨ ꯈꯪꯕꯗꯒꯤ ꯄꯨꯂꯤꯁꯅ ꯔꯥꯝꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯝꯁꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤꯕ ꯑꯗꯨ
हाइरिबा केस असिका करिसु मरी लेनदे आइगी नुपीनी मांगिबसे आइगोंदसु यामना अवाबा अमा ओइरिबनी अदुगा पुलिसना हंगलमी नंगना माधेरामदा चलिबा करिगिनो नंगी मोबाइल लोकेशन दसु माधेरामदा चलमगी लोकेशन शो तौरी मतम अदुदा रामना खुमलई आई माधेरामदा चली कनाना चत्ती हाइखरगे अइना चलिसे अनि अहुमलक सुरे तौबदबु आइगी नुपीगा चमिनदे आइगे कंपनी की थबकी मतांगदा चटपनी आई इसासु आईटी इंजीनियरनी आईटी कंपनी अमगी मखादा थबक तौबनी कंपनीना आइबु माधेरामदा वर्क ट्रिप की दमक थाखिबनी अइना माधेराम चली हाइदुना आइगी नुपीबु अइना हाले हाइबदुदी लानगनी आई मफम अदुदा आई इथंदा चटखिबनी पुलिसना अमुका सीसीटीवी फुटेज येंहंदुना हाइरमी मसीदा उरिबा नुपा असिगी माइदा मईगुम्बना चाखिबगी ताकफम अमा लै अदुगा नंगी माइदसु ताकफम लैरिबा असिनी पुलिसनसु मार्क्स उपा अमदी फुटेज अदु मयेक सेंगबा वाटपदगी रामनी हाइबा डायरेक्ट नंबदु यारमखिदे अदुबु पुलिसकी वहांगदी मखा ताबा लेप्त्रि पुनमगी ममा मपाना मचानुपीने हाइना सक खंगख्रबनी अदुगा ममा मपाना चटमिनरिबा नुपा असी मागी मपुरोइबा नत्रगदी अतोपा कनागा चटमिनगनी हाइदना हंगलखिबा लैरबनी मदुदसु रामना फुटेज असिदा उरिबा असी आई नते अदुगा नुपी असिसु आइदी मसक खंगदे करिगुम्बा आइगी नुपी ओइरमलबसु नुपा असिदी आई नते अतोपा नुपा अमगा चटलंबा याय अदुबु मसि पुनुमक आई करिमता खंगदे पुलिसु हनबा लैतना मथंग मथंग वहंग तौरमी पुलिस की वहंग मयाम अदुदा रामसु खांग ngamdabadagi asengma pumba hairami mahangna achumba hairakpa aduda पुलिसु थाजबा फावरमदे मागी हेक नुपाना असिगुम्बा थबक तौरंगनी हाइबा मे 2021 दा राम अमदी पुनम मखोय अनि युंगी मियोइसिंगना हाइना सिंगदुना लुहोंखिबनी मखोय अनि याम हराउना लेमिनरमी अदुबु लुहोंगलबा मतुंग नोमनिनी मतुंगदा मागी नुपी असि मपामदा अमुक चलमखि मखोयगे लोकल कम्युनिटी अदुदा चनबी अमलै लुहोंग्रबा मतुंग था खरनिदी मपामदा लैगदबनी अदुबु हारिबा असि वारी सानबा याय उनबसु याय अदुबु मागी नुपा मयुमदा लैबदी मखोयगी चनबीगी मतुंग इना लैबा यारमदे असुमना मागी नुपीना मपामदा लाक्तुना लैबा मतमदा राम अमदी पुनम मखोय अनि फोनदा वारी सानरमी फोनदा वारी सानबदगी मखोय अनिगी मफमदा हेना नुंगाइबा फाउनरमी मखोय अनिना वारी सानबदगी मखोय अनि मपानदा उनबा हरकलमी मखोय अनि असि हौजिक्ति मतै मनाउनी मखोय अनिना उनबदा कनाना अमु थिंगलुगनी मखोय अनिना उनबदा मखोयगी असेंगबा हौख्रबा वारी कया अमा हाइरमकी असुमना वारी सानरकपा असिना पुनमसु रामदा याम हेना कंफर्टेबल ओइरमी असुमना मागी हौख्रबा वारी हाइरमी आइगी पुंसीदा नंगना अहानबा नते अदुबु हौजिक्ति नंगना अरोइबा ओइगनी आई ममांगदा हाना रिलेशन लेरमी मतम अदुदा युम्बालबगी मरीसु थमलमी हाइरिबा अदु रामना करिसु काइदे पास हाइबसिदी मिपुम खुदिमक्ता लैनरिबनी अदुबु पास अदुबु पुसिंदुना वारी सानगुमसी हौख्रबदी हौख्रे अदुगा हौजिक अमदी लाकदबा हयेंगदा आइखोय अनिगी ओइबा पुंसी अमा सेमसी वहै अदु ताबदा पुनमसु यामना हराउजरमी नुंसीजरमी मागिदमक यामना खंगबीबा अंडरस्टैंड तौबीबा असि पुनमगिदी लाइबक फबनी खलमकी पुनमनसु यामना थाजना मागी हौख्रबा वारी कया अमा चिंगनबा लैतना हाइरमी रामनसु करिसु काइदे हौख्रबा थौदोक अदु अदम निंगसिंगदुना लैरनु हौजिक्ति नंग आइगी खक ओइबा पुंसी अमा सेमलसी हाइरमकी असुमना रामना हाइरकपदा अमुका हेना पुनमना रामबु नुंसिरमी हौजिकी मतमदा असिगुम्बा नुपा असि अतांगबनी आइगी थौदोक मयाम असिबु माना खंगबीदुना एक्सेप्ट तौबीबा हाइबसी आइदी मतुंग तारकपदा राम नत्तबा अतोपा नुपा कनासु येंगलोय आइगिदी रामना लोइजरे खलमकी अदुबु रामगी वखलदी यामना नुंगाइतबा अमा फुमदना थमलमी मखाताना मखोय अनि उनरमी माधेरामदा चतुना होटल अमा लौदुना उनरमनी अहिंग अमा लेक्लगा अमुका मागी युमदा हनखिबनी असुमना मखोयगी रूटीन अमा ओइनरमी अदुबु रामनदी मखोयना होटल लैरिबा असि मरम अमगिदमक ओइरमी मदुदी करम्बा होटल मखोयना लैबदा आईडी चंगदबा होटल अमा थेरमबनी मखोयना अहानबा लैरुबा होटल सिंग अदुदी मखोयगी आईडी नीबदा मखोयना मखोयगी आईडी लौथोक्तुना पिरमी रामसु माधेरामगी होटल लैना अतोपा आईडी याउद्रगसु लैबा याबा होटल अमा थेरमबनी
Hariba asi Ramna thirakpada Ketangi hotel asi phangibani. Makoigi hotelda laiba matamda miyoi amatagi ID yaudrabasu laiba yarami. Madu khangmadagi Ramna mathangi trip amuka Madheramda chatnaba punamda hairambani. Asumna 11 December 2021 numit adugi pung ani adwaida punam amadi Ram makoi ani Madheramda yaruklambani. Adugi matung hill station aduda chatlaba matung Ramna Ketan hotelda Ramna puk torambani. Matam aduda punamdi sophada phamduna leirami. Matam aduda Ramgi maming asi Amza Sheikh aduga magi nupi asina Rubina Begum hairambani. Asumna room adugi show lauduna makoina roomda janglakibani. Aduga makoina room aduda ngahak potharaduna wari sanarami. Numit adugi ahingda makoi ani wari sanaduna naksinarami. Matam aduda Ramda punamna magi mamangda haukiba wari mayam adu Ramna ningsinglambani. Madu ningsinglubada Ramna punambu asauba kaya ama faurami. Maram asina Ramna punamdagi matau karana laphoksigi haina khalambani. Adubu punamnadi magi nupa Ram asi yamna phaba nupani mabu understand taubi haina khalamkhibani. Ramnadi magi asauba adu phajinduna punamda karishu haidoktana leirakpani. Adubu Ramnadi asigumba nupi asi pamnamkide. Hana mamangda relation leramba yumban magi mari thamlamba adu Ramna pamlamdabadagi punamdagi lapthoknaba thirakpani. Ramna punambu hatlabadi magi lambida amuk hana laklaroi khalubani. Asumna numit adugi ahingda magi nupi punamna bathroomda changma matamda Ramna magi begtagi thang athauba ama pairaga punamgi matung inakibani. Punamna magi nupa Ram changlakpa adu urubada harauna yengjirami. Matam aduda Ramna khauri metkibani. Aduga mana pairiba thang aduna khauri lenkibani. Matam aduda punam kudakta sikirami. Adugi matung Ramna punamgi sam paiduna khauri adubu tatnaba lenkibani. Yam wana lenba aduda tattabadagi Ramna sam paiduna chingba amadi thangna lenduna kok adubu thatatkibani. Ramna punamgi kok adubu hakchangdagi tungana kakthalaba matungda punamgi pambomda tetu ama haktuna leramba adu ubadagi Ramna tetu adubu thangna lenthatkibani. Maramdi tetu adu ubada punamni haiba khangadoribani. Adugi matungda nupigi phirolsing adusu loina lothoktuna plastic bag amada haukibani. Ramgi phirolsingsu plastic bag aduda hapchinduna mai thaduna manghanaba khallami. Makhoigi phirolsing adu lehaurabadi siriba mi asi kanano haina khangmangamgadoribani. Adugi matungda Ramna makhoina leiriba adugi thangnana leiba umang amada chatuna hariba plastic atu hundokibani. Hariba mayam asi Ramna police ta hairakpadagi punamgi kakthalaba kok adu police-na phangmangamkhirami. Aduga mamangda police-na phangiba bag aduna Ramna amotpa hundokpham amada hundoklambani. Adubu bag adugi manungda chi adu yaramdrabadi Ramna tawramniba mayam adu khanglamdabasu yai. Adubu Ramna phana lotke haina lotlabasu police-ki mafamda matam kuina changkhibadi yai. Adubu nongma natraga nongmadi mi ama halubagi cherakti soidana phangani. Mafam kaida chenduna lotlabasu police-na mabu irailaina thirakani haiba asi kawridabani. Aduga makhatana Ramna hairakpagi matung ina mana tawriba plan mayam asi crime show amadagi inspiration lawgibani hairami. Hojikmaki oinadi hairiba case asi courta chathari. Adubu Ramna tawruriba thabak asigi matung ina soidana Rambu cherak phangani. Masini ngasi asengba thokhiba thodok amagi wari. Wari asi tabiraba matungda adomda kari phawibage haiba adu comment tawduna haibiramu. Aduga amana channel asina crime story kaya ama thagatuna lagli ngasi chu thagali. Crime story asi internet news media da loina phanglaba ngaktani. Adubu channel asigi site gi haijiningbadi adomna crime ama tawgi khalakpa mikupta nangna samaksu nangna tawruriba thabak adugi matung ina cherak phangani haibasi matam pummada kaudaba phai. Crime kaya ama thokre mabu phabinaba kanasu laite khanduna tawriba crime kaya ama sibagi cherak pihiba jail da punchi chupa leihiba ngaktani. Aduna aikhoina wari asidagi phataba thodok kaya ama tholakadabadagi thohandanaba aikhoi puna cheksin minasi.